ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯁꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯈꯣꯡꯖꯣꯝꯗꯒꯤ ꯁꯟꯗꯣꯛꯆꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝ ꯋꯦꯗꯅꯁꯗꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯊꯧꯔꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯑꯕꯣꯅꯤꯡꯉꯣꯝꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯊꯧꯔꯝꯁꯦ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯏꯕ ꯃꯖꯕ ꯍꯪꯄꯥꯈꯨꯝ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯔꯝꯁꯤꯒꯤ ꯉꯁꯤ ꯑꯗꯨꯝ ꯆꯠꯊꯖꯒꯦ ꯋꯦꯗꯅꯁꯗꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃ ꯇꯧꯕꯤꯔꯒ ꯗꯥꯏꯂꯣꯒꯇꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯄꯤꯔꯒ ꯏꯁꯩꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ YouTube ꯂꯥꯏꯚ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯁ꯭ꯇ꯭रीꯃꯔꯁꯤꯡꯗ ꯍꯪꯕꯤꯔꯀꯥꯟꯗ ꯃꯌꯥꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯤꯡ ꯃꯊꯪ ꯃꯊꯪ ꯄꯟꯖꯕ ꯍꯥꯟꯅ ꯀꯣꯟ ꯀꯅꯥꯅ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯆꯠꯊꯖꯔꯛꯄ ꯊꯧꯔꯝꯅꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7005707808 ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯥꯏꯚ ꯆꯠꯇ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯀꯣꯂꯔꯁꯨ ꯉꯥꯏꯖꯔꯤ ꯂꯣꯏꯅꯅ ꯃꯌꯥꯝ ꯆꯪꯕꯤꯔꯛꯄ ꯍꯥꯏꯗꯤ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅ ꯄꯥꯎꯈꯨꯝ ꯈꯨꯝꯕꯤꯗꯣꯏꯅꯤ ꯀꯣꯂꯔꯅ ꯋꯥꯍꯪ ꯍꯪꯕꯤꯔꯒ ꯑꯗꯨꯒ ꯋꯥꯍꯪ ꯐꯖꯕ ꯑꯃ ꯈꯪꯒꯠꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯂꯥꯏꯚ ꯆꯠꯇ ꯆꯪꯕꯤꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯑꯗꯣ ꯋꯥꯍꯪ ꯐꯖꯕ ꯑꯃ ꯈꯪꯒꯠꯂꯁꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯈꯨꯝꯕ ꯍꯥꯟꯕ ꯇꯥꯟꯅꯍꯟꯗꯣꯏꯅꯤ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯋꯦꯗꯅꯁꯗꯦ ꯁ꯭ꯄꯦꯁꯤꯌꯦꯜꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯖꯔꯛꯄꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯁꯛꯁꯤ ꯁꯨꯝ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯅ ꯃꯁꯛꯁꯤ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛꯇꯨꯁꯨ ꯄꯥꯝꯖꯩ ꯃꯁꯤꯅ ꯍꯦꯟꯅ ꯐꯩ ꯃꯁꯤ ꯅꯨꯡꯉꯥꯏ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩ ꯁꯦꯝꯗꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯏꯄꯤꯁꯣꯗꯁꯤꯡꯗ ꯑꯕꯣ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯐꯤꯂꯝꯒ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥ ꯏꯁꯩꯅꯆꯤꯡꯕ ꯃꯇꯦꯛ ꯃꯇꯦꯛ ꯈꯨꯗꯣꯜ ꯇꯝꯖꯔꯒ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯍꯪꯖꯔꯒ ꯃꯌꯥꯝꯅ ꯄꯥꯎꯈꯨꯝꯕꯤꯔꯛꯄꯒꯤ ꯊꯧꯔꯝꯁꯦ ꯃꯌꯥꯝꯅ ꯀꯣꯂꯔꯁꯤꯡꯅ ꯑꯣꯏꯅ ꯇꯧꯔꯛꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯀꯣꯂꯔ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯂꯥꯏꯚꯇ ꯂꯩꯕꯤꯕ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯗ ꯑꯃꯨꯛ ꯆꯠꯊꯁꯤ ꯍꯥꯏꯗꯅ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯍꯪ ꯍꯪꯖꯔꯒ ꯃꯃꯥꯡꯉꯩ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯦꯁ ꯄ꯭ꯔꯥꯏꯖꯁꯨ ꯂꯩꯖꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯒꯤ ꯈꯟꯖꯔꯒ ꯅꯨꯃꯤꯠꯇꯨꯃꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯃꯥꯡꯉꯩ ꯃꯇꯧꯒꯨꯝꯅ ꯍꯥꯏꯇꯥꯔꯦ ꯑꯣꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯈꯨꯗꯣꯜ ꯇꯝꯖꯔꯒ ꯋꯥꯍꯪ ꯍꯪꯖꯔꯒ ꯋꯤꯟꯅꯔꯗ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯄꯤꯕꯒꯤ ꯊꯧꯔꯝ ꯆꯠꯊꯖꯒꯦꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯍꯧꯕꯒ ꯑꯩꯈꯣꯏꯒꯤ ꯆꯪꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯁꯛꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ngasi live chat le video singna question fazaba ma entertainment ga mai leinaba question fazaba ma khangit biro aduga aikogi thamjariba phone number 7005707808 hariba number sida call tawbiraklaga adomna wahang amma hangbiu aduga live chat le video singna khumba hanba hana kondanaba adugumna program ni Tharom sigi masasi khara hongdong jin dawbunina masigi masasi mayamna simha puroi khangkiroi haibadagi khara dum toina haijabani nganthoiba konthojam haidabo hai yesna mangang taram noksari premlata sorokhaibam ambika k8 thoibi devi b alangbam inau thoksom diamond devi isan alangbam from Goa. Kudimak taram noksari kai kam nabusari asigi ahanba caller lokhachari caller lokhachage mayam caller sina karigumba amadi khudol tambiraani ado khudol tambira ibaduga mari leinaba wahang gi pakhumpi nanaba mayam ngasigi live ta ikui kuidana leksin bira iba mayamna sem saraga leibiro caller sina aruba
wahang oigadaba matang tawbirakadra laigadaba matang tawbirakadra haibdu punna khangminarasi Paikat-sari ngasi ahanba call. Hello. Hello. Taram noksari sagi ming lepham haibiyu. Sir, Tugrishi Bishopku, Supi, Wahi, Robin Damayai. Taram noksari. Sir, Taramji, Yamanai with the Udine, when I cannot oversay. Though Mangadam Haloidra, cannot over the country, the entertainment program or in a co. Hoi hoi hoi. Dialogue, Makak Togjerke, dialogue Sida. Wahangji hangjarage ada dialog sih. Maming di film sida tahu gitu dialog ta panjiba maming sidi dulu lagi. Aduga. Somgi hangada ba maram da tasage somgi hangada ba wahang se. Dialog se loira ba matung doina hang se. Aduga. Ngasaygi akoigi hana haido ogadi. Maruk sina haina dialog sida hongba chawba akoigi balada kaukiba maming tomba dagi adugi maming do lo alaga semtoga. Ke sukai ba leite. Aduga live sat leibiri ba khudi makna akoi wahang si akoina khumba yare pakhumsi khumba yare wahang si pakhumsi khumba yare hairba matamda khitang khumbiu hana khumakpa sing achumbor ga su akoi achumbani na lawjaba ngamoi ngasigi wahang taminasi. Saya togjerage. Hobiro. Nasi di sana itu. Ayo kita teknik lagi. Oktober mereka target sini. Oktober mereka target sini. Nasi di sana itu. Ayo kita teknik lagi. Ayo mau belagu cakap ni. Hey, Europe. Punya maksud lagi kau yang terang apa ni? Ayo nak lepas mutam lah. Nang jum sedih merah. Ngawre. Ayo sana lagi wakan tu pulau ngawre. Ayo sini. Sana lagi lepas cakap ni. Ayo nak lepas mutam lah. Nang jum sedih merah. Hai riba dialog si ina hangjaning si kari film gino aduga sida riba dialog si karambai actor no Film sida kumki basi actor si kanano haibani ba. mayamna khangbigadaba mana ngasai wahang se hange aduga sanarei pali sanarei sinatte ko arot pa maming ni aduna adom na yebikhiba film da sanarei ko bu yawgi de aduma khanbiro no haibiro mayam Khumba yare. Tabo matam da dialog tabo matam da khanga da dialog ne amna parent chakti ba. Mayam khumba yare. adum pathok sarake ko mayam gi comment se adum Bem konthau zamna hali kombirei gokul na haibira i aduga silaiba bi alangbam na muk silaiba walking len han takpira i mutum promila na masidi ka menatre langoism langoljam na naw and Vidyalaxmi na thabaton kaikun takpira i ambika ke esna dame khandi adagi kombirei film gokul bala haibirei akoigi sandhya waikhomna aduga bedi nauremna kombirei haiduira kai Kimberling haire aduga isen alangom from Gawana silaiba haido mali silaiba haire kombirei haibani ko akoigi bidi gi se spelling se soigi ba male ambika ke h promila things chomni thone kombirei gokul sem haibirei Chingkai yangkhomna silaiba hairakpa aduga aidi khangde na thoi bidi na sai bide sar abo miss baswarani na samjat samba taram noksari thagat chari ado makha ta na mayam se kano se pakhum se pirak tre duna damayai na pakhum se dum khubiro hairi ba mayam Sana tu haidu ong gadera. ha Sana su pakhum haidu ong gadera. haidu piro mo haidi haidok piram doini sana hangbo wahang ni na ko khumai ba live set yori ba me amsi achumba yaudra ba leiram doine ba karambo oiram doino khopna do haidi hangai ba somdagi paukhum se karamba paukhum oiduno wahang si paukhum se karambo oiduno haidna am laktakna leiba paukhum si haidok piro ahan ba five class comment tarabona pathukki ba yendi kaugre bem ko thaujam kombi rai gokul hai se oidu hoi
ꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯑꯍꯥꯟꯕ ꯄꯥꯎꯈꯨꯝ ꯈꯨꯝꯕꯤꯔꯛꯄꯁꯤ ꯕꯦꯝ Bem ꯕꯦꯝ Bem ꯀꯣꯟꯊꯧꯖꯝ Konthaujam. ꯑꯗꯨꯒ ꯗꯥꯃꯌꯥꯏꯒꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯃꯑꯣꯡ ꯁ꯭ꯇꯥꯏꯜ ꯑꯃꯅ ꯑꯩꯈꯣꯏ ꯐꯤꯂꯝꯁꯤ ꯁꯤꯖꯤꯟꯅꯈꯤꯕ ꯃꯤꯡꯁꯦ Ming ꯁꯤꯅꯗꯤ lotpase. ꯂꯣꯠꯂꯦ ꯑꯗꯨꯅ ꯑꯗꯨꯐꯥꯎꯕꯗ ꯈꯪꯕꯤꯕꯅꯤ ꯕꯦꯝ ꯕꯦꯝ Khangbane. ꯀꯣꯟꯊꯧꯖꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ Thank you. Sandiya ꯀꯣꯝꯕꯤꯔꯩ Waikhomnasu haibirei. ꯁꯟꯗ꯭ꯌꯥ ꯋꯥꯏꯈꯣꯝꯅꯁꯨ ꯀꯣꯝꯕꯤꯔꯩ ꯒꯣꯀꯨꯜ ꯍꯥꯏꯕꯁꯤ ꯌꯥꯝꯅ Aduga ꯍꯥꯏꯔꯛꯈꯤꯕꯅꯤ Bedi Nauremnasu haibirei. Ahanbada spelling soragasu amu hana ꯀꯣꯝꯕꯤꯔꯩ ibirei ꯍꯥꯏꯕꯅꯤ kumbirei ꯍꯥꯏꯗꯅ haibirei. Duga Achom Linthoinasu chumna haibirakre. Makha tabase achumba yaukidre. Makha tana koi pakhumse pirakidreba. Mayamse ikhang khangnadaba male. ꯊꯥꯒꯠꯆꯔꯤ ꯗꯥꯃꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯀꯣꯂꯔ ꯑꯣꯏꯕꯁꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯎꯝ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯋꯦꯅꯁꯗꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯛꯑꯦ ꯑꯗꯣ ꯉꯁꯤ ꯇꯛ ꯂꯥꯎ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒ ꯁꯨꯃꯥꯏꯅ ꯄꯥꯏꯖꯔꯕ ꯃꯇꯝꯗ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣ ꯍꯪꯅꯔꯛꯄꯁꯦ ꯑꯩꯁꯨ ꯑꯝꯇꯗꯤ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯒꯦꯀꯣ ꯍꯥꯏꯕ ꯈꯜꯂꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯗꯥꯏꯂꯣꯛꯁꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯑꯦꯛ ꯇꯧꯖꯈꯤꯌꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕ ꯑꯩ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯅꯨꯡ ꯇꯧꯕ ꯈꯣꯠꯄꯁꯨ ꯄꯥꯛꯅꯗꯤ ꯍꯩꯖꯗꯦꯕꯀꯣ ꯑꯣ ꯁꯤꯒꯤ ꯏꯁꯩ ꯗꯥꯏꯂꯣꯛꯁꯦ ꯅꯨꯡ ꯍꯣꯏ ꯏꯁꯩ ꯅꯨꯡ ꯁꯛꯑꯒ ꯁꯤꯡꯒꯔ ꯍꯪꯕ ꯍꯥꯏꯁꯤ ꯃꯌꯥꯝ ꯑꯣꯏꯅ ꯀꯃꯜ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯈꯪꯅ ꯍꯣꯏ 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 ꯂꯩꯅꯔꯅꯦꯕ ꯍꯣꯏ ꯍꯣꯏ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯗꯥꯏꯂꯣꯛ ꯁꯤꯝꯇꯪ ꯁꯥꯔꯒ ꯃꯌꯥꯝꯁꯤꯅ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯅꯤꯡꯒꯦ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣꯛꯇꯣ ꯌꯥꯝꯅ ꯃꯥꯟꯈꯤꯕꯒꯤꯅꯤ Yamsu ꯍꯥꯏꯅ male. ꯈꯟꯖꯒꯦ ꯍꯥꯏꯗꯤ Dialogue adum phajai. ꯃꯤꯡ ꯁꯦꯝꯗꯣꯛꯑꯐꯥꯎꯗ ꯑꯗꯨꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤꯁꯤꯅꯗꯤ ꯁꯣꯝꯒꯤ ꯗꯥꯏꯂꯣꯛꯇꯣ ꯌꯥꯝ ꯃꯥꯟꯕꯒꯤꯅꯤ ꯊꯥꯒꯠꯆꯔꯤ Isai adum phajana sakpa isai su dum phajana sakpa dialogue su dum phajai hai tare. ꯑꯗꯣ ꯁꯣꯝꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯋꯦꯅꯁꯗꯦ ꯁ꯭ꯄꯦꯁꯤꯌꯦꯜꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯊꯥꯗꯣꯛꯄ ꯑꯣꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯊꯥꯗꯣꯛꯑꯒ ꯑꯗꯒꯤ ꯋꯥꯍꯪ ꯍꯪꯕꯁꯦ ꯁꯤꯁꯤꯒ ꯁꯨꯃꯥꯏꯅ ꯀꯣꯂꯔꯅ ꯈꯜꯂꯛꯑꯒ ꯋꯥꯍꯪꯁꯨ ꯈꯜꯂꯒ ꯑꯗꯒꯤ ꯂꯥꯏꯞ ꯆꯠꯇ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯈꯨꯝꯕ ꯍꯥꯟꯕ ꯇꯥꯟꯅꯕꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯅꯤꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯈꯟꯕꯤꯒꯦ ꯅꯨꯡꯉꯥꯏꯕꯗꯤ ꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯍꯣꯏꯅ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑꯒ ꯁꯤꯅ ꯍꯪꯕꯁꯤꯅ ꯃꯌꯥꯝꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯅꯔꯒ ꯈꯟꯀꯠꯂꯛꯄꯒꯤ ꯇ꯭ꯔꯦꯜ ꯑꯃꯗ ꯁꯨꯃꯥꯏꯅ ꯆꯠꯄ ꯑꯗꯒꯤ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯉꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯤꯖꯀꯤ ꯇꯥꯏꯞꯇꯀꯣ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝ ꯑꯣꯏꯌꯦꯕ ꯁꯤꯁꯨ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯍꯣꯏ ꯍꯣꯏ ꯃꯍꯥꯎꯗꯤ ꯁꯥꯔ ꯍꯣꯏꯅ ꯃꯍꯥꯎꯁꯤ ꯑꯃꯃꯝꯅꯤ ꯍꯪꯕꯤꯔꯛꯑꯒ ꯍꯥꯏꯕꯅꯦꯕꯀꯣ ꯊꯥꯏꯅꯒꯤ ꯇꯕꯨꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕꯁꯤ ꯃꯔꯛ ꯃꯔꯛꯇ ꯌꯥꯟꯕꯤꯔꯒ ꯍꯣꯏ ꯊꯥꯏꯅꯒꯤ ꯑꯣꯏꯅ ꯇꯕꯨꯅꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯒꯤ ꯑꯍꯟꯁꯤꯡ ꯌꯥꯝꯅ ꯁꯤꯡꯒꯔꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯏꯁꯩ ꯏꯕꯁꯤꯡꯁꯤ ꯁꯛꯏꯕꯁꯤꯡꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯇꯨꯡ ꯆꯥꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯇꯧꯕꯤꯔꯤꯕ ꯏꯁꯩ ꯃꯌꯦꯛ ꯏꯕꯤꯔꯤꯕ ꯁꯨꯝꯕꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯍꯪꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯏꯁꯥꯗ ꯐꯥꯎꯖꯩ ꯑꯗꯣ ꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯁꯥꯔ ꯍꯣꯏꯅ ꯍꯪꯕꯤꯔꯛꯑꯒ ꯀꯩꯅꯣ ꯇꯧꯕꯁꯤꯅꯗꯤ ꯍꯦꯟꯅꯗꯤ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯁꯟꯗꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯌꯥꯝꯒꯤꯅꯤ ꯃꯌꯥꯝ ꯇꯥꯔꯒ ꯅꯨꯡꯉꯥꯏꯅꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯅꯦ ꯃꯁꯤꯁꯨ ꯍꯥꯏꯗꯤ ꯀꯣꯂꯔꯁꯤꯡꯁꯦ ꯀꯣꯂꯔꯗꯒꯤ ꯑꯃꯨꯛ ꯍꯪꯍꯟꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯈꯨꯝꯕꯤ ꯍꯟꯕꯤ ꯇꯥꯟꯅꯁꯤ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯦꯝꯗꯣꯛꯆꯕꯅꯦꯕ ꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯍꯟꯖꯔꯛꯀꯦ ꯑꯃꯗꯨꯁꯨ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯏꯄꯤꯁꯣꯠ 10ꯗ ꯂꯣꯏꯒꯗꯣꯏꯅꯤ 10ꯗ ꯂꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯌꯦꯡꯉ ꯃꯇꯝ ꯃꯇꯝꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯑꯗꯨ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯦꯗꯨ ꯑꯗꯨꯝ ꯑꯣꯟꯅ ꯊꯣꯏꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕꯒꯤꯗꯃꯛ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯦꯅꯁꯗꯦ ꯁ꯭ꯄꯦꯁꯤꯌꯦꯜꯗꯗꯤ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯊꯝꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯋꯥꯍꯪ ꯑꯗꯨꯝ ꯂꯥꯛꯆꯒꯅꯤ ꯃꯊꯪꯒꯤ ꯋꯦꯅꯁꯗꯦ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯁꯨ ꯋꯥꯍꯪ ꯈꯔ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯀꯦꯁ ꯄ꯭ꯔꯥꯏꯖꯁꯤ ꯀꯅꯥꯅ ꯂꯧꯕꯒꯦ ꯀꯅꯥꯅ ꯑꯍꯥꯟꯕ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯀꯣꯂꯔꯁꯤꯗꯤ ꯑꯔꯥꯏꯕ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯍꯥꯟꯕꯒꯤꯁꯦ ꯈꯤꯇꯪ ꯂꯨꯕ ꯃꯥꯜꯂꯤ ꯄꯥꯎꯈꯨꯝ ꯌꯥꯝ ꯂꯥꯛꯇꯦ ꯑꯗꯣ ꯁꯦꯀꯦꯟ ꯀꯣꯂꯔ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯀꯣꯂꯔꯒꯤꯗꯤ ꯂꯥꯏꯒꯗꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯉꯁꯥꯏ ꯕꯤꯌꯦꯂꯥꯡꯕ ꯕꯥꯃꯣꯟ ꯀꯟꯗꯨꯗꯩ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯔꯝꯕ ꯋꯥꯍꯪ ꯄꯨꯔꯒ ꯂꯥꯛꯄꯤꯔꯤꯕꯤ ꯑꯔꯥꯏꯕ ꯇꯧꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯒꯦꯕꯀꯣ ꯑꯗꯨꯒ ꯏꯁꯩ ꯍꯥꯟꯅ ꯁꯛꯑꯒꯦ ꯑꯗꯨꯒ ꯍꯣꯏ ꯍꯪꯉꯒꯦ ꯋꯥꯍꯪꯁꯤ ꯀꯣꯟꯅ ꯍꯪꯁꯤ ꯍꯣꯏ ꯃꯔꯛꯇꯩ ꯁꯛꯂꯛꯀꯦ ꯏꯁꯩꯁꯦ ꯍꯣꯏ 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 ꯍꯣꯏ
Nanga thingai ruba ni kuttagi oi hanbire aishe anabi. Sigi se kanana sakibno duga nupi ne ko se duga film sigi maminga. Hauzik B alangmamna sakpikriba isaidu Isai kanana du ten sakibano malida. Esa du makata di khanga dawa. hoi 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 isai si khangoi da marak amadagi khangat pirakbani aduga isai si igi singer si kanano hangbi bani Ado haijara mayam comment se parake dum tabiu ko. Gayatri Yengkhom Pusparani Khambaton haibirei aduga isai ahoba pareng haibikiba mali bigi se. Isai maraktagi sakpaneba. Ado ahoba pareng haibiu haibra. Ate sakhibaduga film duga dum. Oh, Pusparani Khambaton Bedi Naurem nasu takbira e adagi Changkhol binasu konbinasu da maina haibir e Pusparani Khambaton haibir e adagi Angelina Thoksomna Pusparani dang haibirei wahang se ani ni singer ga film ga hangbani adagi Langoljam Nanau and Vidya Lakshmi nasu Pusparani Khambatol haibirei Vidya Lakshmi ni thawjam aho ta ho drena takbira e adu makha leizari Sandhya Waikhom nasu haibire Pusparani Khambaton anambana haibir e Sandhya Waikhom Thoibi Devi Praneshwari Khundrakpam Achom Linthoi B alangmam sumbira bro Chumne sa se zikti am tana gidre ko. hoi 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 Matam am tana ne taram moidra khangam moidra khangam. hoi matam amade yamna Dot ka tong na zalo sige live sa dalay video basing si sa manana lepre wahang paukum atopa gamta yaude khambato yaude adune ai pumang e aduna ai khoi pawo dum Maraktagi ne ba isai do. aw ado isai do matem tang ang thokpiro oni aho bagi do Sakhin bar nangi na tauduna nau hanbire aibu makong marusi ukaure. aho basidi khangine khoisu marak ta wani Maraktagi satne do fazana tare habdi khangi man se. hoi hoi mayam se fazana tabirami wang se ai khoi pawo dum lurun thoksa bo wang sibu hanadagi sem saraga thambirabra hauji khudak ta sembirairo Mes hauji khudakta dum jakpane. ahogi bina khudakta sembase du mayamna su khudakta dum khumba ngamgre ni ko taga chari bi ngasi sibu kari mathel chabi kige Ngasi se hangam thongbamne duga kangonga. ahawba mathel ni Hawing namda ni na. ngasigi sumaina ani suba caller ga oi basidi gari phawbige Harawe dum hadi phone do one time tang nam dangai ba dum chat sibugi pakhat poi kai go. hoi ado begi wakhalon dadi Wednesday special si ai koina hana audio tharaga sumaina wahang hangbaduga hojik sumaina caller na hangbasiga karam mana faina khanbige Caller na tawbasisu dum sigisu nungai ba makhalamne. Duga sir hoina hangbiraga tawbasisu nungai ani dugi ani mo nungai ba ko. hoi 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 Aduga kama chak mana ba jang mi amamam na thongbagi mahau mana da adugi mahau dum phangita. yam pazana takbire mathel lom doina yam pazana haibir thagachari thorom sibu mapung phan biramagi damak ado mathangi caller singi pakhum bi be yawi du na tro Yaw din na. adudi mo makata na enjoy to minar si ko thagachari mathangi caller da khudong sa bijege ngasi live sa sida atian mamatam sida lengsin birek ni bakudi maksine khoina haning ai tan thagat chari simioi sama ga kun ga taruk na hojik program se saruk yabiri tabudabu wang hangada bo oibanina karam wang hanga mayam se khangoi dage na khallingai da call se laktabani adu marak thana ai koi live sa ta lebiri sing Vidyapati Thaunauzam Memsa Sagol Sem Rina Lais Singkhai Yengkhom Joy Salam Yesna Mangang khudimok taram nok seri
mathangi caller amada khudongsa pizari. Hello. Hello, good afternoon, Dabo. This is Puspalani. Good afternoon. Dabo, actually, I'm a Malaka. This is Kaimara. Chinghei Moirang taram noksuri, you know. Ngasi karamba arubo wahang purgalak piri. I adu badi tawroge kara ahai boy na hange. Isay mtang sagla aga film ga singer ga hangjaga. Hana haidok pigano same saksarake dalom tawzarake mari leina bawa hangjarake no ko natradi Chinghei Moirang khakina tabida mathangda call tawrake khanbiri ba live sata leibiri ba khuding magna su ai wahangsan hangtokraga dewarin khum ani ba ko isai sakkibaga aduna tabida isai masaksarage masiga mari leina wahang kon hangjage na haibiyo ba adubu Chinghei gidan haidokre ke sugai ba leite hawbiro Nungsiba karino khangjaramdabi aibu Nungsiba karino khangjaramdabi aibu tambikibani nangna nungsibashu apambashu Sidalo sinjaraga yam sanghalroge Sigi film si kari film no aduga singer sina kanano ado kana haibiro komendale mayamna Chinghei Moirang na sakpi kiba isai madek adugi singer du kanano aduga film isai se yaw kiba film do kari film no haidana takpi bani mayam khumba yare Chinghei lura male tumina legre live sa si Wahang anini, wahang amakak sumagadi sumbani haidana lawzaba ngamzaroi adudi Chinghei khumai ba paukum sikara pathora age Amita namayrakpamna Pusparani takpira e Memsa sagol semna Toro film gi Pusparani takpira e aduga Rina Lice khangdena takpirakpani Kolzian yamna fazai ore takpira e Devsani Devi Pusparani habi film maminga tasing ai singer duga hangjabani Toro Thoibi Devi na Toro Pusparani Pusparani yam takpi Thoibi Devi na su Bi elangmam aidita ho dressing Chinghei na takpi ra e hojita call to bira amaduni aduga call to bagi muthatlingai da nang hodo bo eramgani khanjai Langgol jam nanao amade Vidya Lakshmi na Toro Pusparani takpi ra e Chumme Toro film Pusparani de summe yang khan haipire Matung dadi aina live running program oiro ada isai sangna si oiro aduda sakhiba adagi isai khangiba mayamdo adudagi aina hangjage Masigi live sata leibirakpa singsida wahang paukumse yam supna pibirakpa singse kari haibininge Chinghei yam phajane yenge Manipur film jingje ado amta kauramde ado ya si am thagan ingai ne hain hana ju dum daboina ju haidana ado ayi oina su Wednesday special jam thagal level ko kai gino de Manipur da film industry ma muthagi dawrabada yamna chawkhatta degi muttana bagi mateng pangbo ina oibugo ado aina thengarakpa yengpa mayam da Diamond TV Plus na han ba khatane sigi Wednesday special da Shumaina film ari bo oiro amo oiro wahang ga hang baje ado si je ai ju ha de ha phaning a khaning leibane ado da bo hin tarapasi Diamond TV Plus ki yamna thagan ngai ne yam sumba wafam ne hai tare Chinghei koi gi film isa haraga hero heroine khara khangaga koi Manipur da laiminariba phurupsa khuding mak na hai tare Sumang Lila dabu or su khara hek maming chatpa actor actress khara natana mayamna karim to ubideba karim ta khangbi da leiba singse hotna jariba mayam se do hojiti haiba thorom sina mioi khara mioi kanglup khara dadi khangning bagi adu oire ko na haiba gi potuma na hongna na koi gi wakal da phawan ba ningsing han bado do oi hadli haibe pulapsu khangmin na haure adagi program sisu mayam na nungai na enjoy tawminare masini ekoi gi pandam si Chinghei Moirang ekoi gi side gi haninga leitana thagachari thorom sibum mapung phan biramagi daw thank you
Ambika KH, Vidyavati Thongnawjam, Wahidur Rahman, Singkhai Yengkhom, Yesna Mangang, Indira Aribam, Ichan Elangmum from Gawa, Vidyavati Thongnawjam, Bembem Gonthaujam, Khudimak Taram Noksari B Elangmum, Khudimak Taram Noksari, Matangi Caller Madakudongsa Fizari. Hello. Hello. Taram Noksari, Sagi Ming, Leifam Habiu. Bamon Kampudagi Thoktom Mary. Bamol Kampudagi, Thoksom Mary. Taram Noksari. Ngasi Karama Wahang Pulaga Lakpiri. Say Matem Tang Salake Hangage. Takarage, Comatem Tang. Hoi, Hobiro. Marastage. Tazari Sakpiro, Hobiro. Masinatanisinna Umbi Chakatoi Karo. Sigi Saija. I question the Sigi Saja. Take a cutting the Duga Sigi Howrapogi Duga. Hoi. Memna Sakpirisi say Sigi Maraktagini, Aduga, Memna Hangbening the Wahang Sina Mayam, the Gantana Haizage, say Sigi Aho Mayaktune, Aduga, singer sine. Mam Kumba Hoviare Hauzik Memna Sakpikiba, say Dugi Aho Mayaktuga, say Dugi singer, say Dubu, Toy Hapkibukanano, Hibaduni. Kara tiyan mo doon na mayam si kara ngorom dong mali ada mong puyeng si da ngasagi tan gi makha su am poli sei khang base tan yaroga sakpa na tamni na caller sing nai tare sei se sentence ama ani maina anirak pu hanjan bo oraga su antara dagi sakpo oraga su sentence ani muktang gi sa aningi kai gino hai kanda mayek se khajik tang tit launa to ki besina tan men jom ta yaudramina tan da su dum tan je khitang khongak pada si sei sine haiba dum khangba ngami dana ko abo aduna kitanga kitanga kijira hoi aduna khara mem paukum se amta yaudreba gom aduna kitanga sangan se Matani sinna di takatoi karo mapusi di Airati Yamina Sangudi am sangada aduga ya kambi da badang ai khara wa doini ai su ningjing ge toroga ningjing musing yodra bai tare saigi sur se amagi tara khanda hai khajik ta muk ningjing ge torok pa dai aduga di patlaung tat khibdo Paukum kumba matabu yaudre mem gi siam lu na tho male mem lu ni khara liba oibani na lu gani khara ado sumai to rasiro da kumba sumai na to rasiro aidi marak tagi muksak pas da khang da bani na ahobo to sa ga singer oina hangasiro oh ha yai ho da mai to rasiro adu di lai doi adu di ong lai doi ne ba mem sila mu yang biro mem na khang tra bani na kok sa anjara ge du ga mem singer hai biro ngaure sini Male manalambara Palendimana maruni Purunong donawambara Atau ipana mawami Batimaka isina Sakatoi karo Mapopi bibi Kainarati Hayyamuki langunda Nisiwai tunasipo Tagachari mem am sang na sakbira me sidi soidna khanga mani khanjai ado aikoi su khangje de sengna har kan aduna mayam na khombirak liba singsi de asum yawbra have the yang minasi hana patok sarake khombirak liba singsi
ꯌꯥꯎꯈꯤꯕꯅꯤ ꯅꯕꯁꯥꯛ ꯊꯦꯛꯄꯤ ꯑꯥꯔꯖꯦꯠ ama yaure ama yaure nabasak thikpi khumbira arjet karambana sumbiri sa pa habiune tingbai jam bitin chandra hai ga Angelina Thoksom gi je hoi 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 ti je chumna Angelina Thoksom Thagachari mayam marak sida aduga khumukcham hemabati na su Bipin Chandra haibirei memsa sagol sem so haibirei Bipin Chandra aduga hoi adugi thai dem badi khangbi bra aduga Sairengba khangbibra muk hangbirei ani su hangne ngasai aho preng khanggi da saisak pa khangdramnina saisak paji pakna khangdramnina ba saireng bagati lanjului khangna roi ba azabagi wangmada lei hoi adumakpu subaina yam nungai mayam ne khangbo wahang yam thuna khangbo wahang ama hangbo budi subaina khara luhan basina ikoi hen nungai jai thagachari mem thorom sibu yam masak phajaba thorom ohen birambada yam sauna mating bangbirami thagachari call do bro yam biramba thorom ji akoi listener kangbu dasu kari haini question hangbagi tanja ma chi re hange adai akoigi sei khangdaba dum tana khangdaba mayam ama leiri akoi sei khatang li graganda di kanana sakpano na hojiki inkhalai ba na ha singsina khangdaba adu sumang lila or su yengi pung yengi sumang lila hoje dum lamdam amda laikai amda dum tawba dum yari ne do pung yeng de yengba haidi madu hutna yeng da tawjaram ge wai amani khatang yai aduga radio kari Diamond TV da du mai kana dum kano taw kana ba dum khangbi khangran tang deng den ni hoi hoi ai nyang na ko taw da ba di dai dong ma tek na that tawbiu ngai ko mayam punama ngasi mayam sin tum thokiro helpin tang kap se ge si je kari dilagi no na hauzik mayamna tabi kriba dialogue matik adu karamba sumang lilagino hangbibani kari sumang lila mamin ba ngaudana loi chen garni memgi atai wahangi pakom se manaba yamandana ko patok ko wasabani la loi rakda hai bo hai ne ba hoi ngaudana loi chen garni ai sini mingwina pathom na le mayam se ambika ks ne premita pare ngathe mariana niru pare mingwina pare sanagi khujai hai ji lila maming hai bi reira pinki gi se warangani sanagi khujai tak pire i uran ba asing banate hai so hai bi re duga ngai jerak pa numit so hai bi re kunti ngai jerak pa numit kunti 6 Angelina Thoksom yam chumme ngasi chummi ba sumdong na hai tare lakadoriba Wednesday special da chumbiu winner oibiu mamang da su mane ko ngai jerak pa numit ngasai gi keno su isai da hangak pa da su adum chumna hai bi re Angelina Thoksom ga corruption tawbra na mayam khalam tar hamna jade ko hoi mayam masi balana lo kitana Angelina Thoksom ko da live ta budi dumwari tum sanai hoi sana rubagi adagi sahi matang mo oirambaga su yari poni natraga sum khangnaba ko wakhal manaba sing oiramgani ne khanjai aduna ni yam lai ba mafam mana sai ni hoi wakhal manaba ngani khara thagachari yamna luwa wahang sigi pakum sumna bibiri bamadi wahang sibu yam luna hangbiri basam busu haiding alaitena thagachari thagachari madam Mary aduga sai akhoi haijab do kitang sangan biu haidi music kumba kai gumba yaudabani na mayamna laksan bada khatang tenman graga di nang hauroi haidi karino na wakhan je thada mitchel lang thorak pa horkana loi greba makhata na ningsingak na bagi poto laitreba duna khaga sangan biu aikoina somdagi dialogue ama ise ma thaba haibadudi music yawi music su yawi adu second 30 ne ba koina thamjai do isai da aduga film dialogue ta di minute ama chang ne ba koina tahan jai do music yawbani music ta su dum phaba ngami film oraga su khoi gi luhongbai ahing gi music haro ne seka kai jatlini andagi thabaton gi hoi aduna mi hat pagi smaina loi lei ba magi music na su pui ba film isai je aduna gi somna kolar na tawbire si direct
प्लेन केमता यावदबि सदानिदो अदुना मसिदि खितंग सांगना तहनजनिंगी अदु मथंगी कॉलर न तौबिरकनी खंजै मथंगी कॉलर मद खुदोगजा पिजरी हेलो हेलो तराम नोक्सरी सागी मिंग लेफम हाइबियु आई अबे कविता तेरे खन्ने तरे कुंदगी wahang hangdui mi ji shon shon dai da mayam na ngam dau mali abe kavita keno nungai biribo nungaijari nungthel tumuba male ado isai sakpi duira dialogue tau biduira ai isai oina matem sakari wahang di kon hangsi mayam abe kavita gi isai taminarasi hojuragi miss hobiro Nuki saglo on bigano ai bu thado ke khanni gano nangi dharma leblabani ai gi punsi se nantagi sai sigi singer ani sigi maming siga film siga man hanjari me amda isai sakbiri bangang biri matek si duet song ne bako singer anigi hoi sa hoi duet song sigi singer ani du kanano aduga film maming du karino yamna liba sunataba yam naubu sunataba hai tare mayam soidana maki khangani na khanjai film maminga singer gani hojiki seido khara theng phau tawbiyo gaitri program leo gaitri kritang kalapna thobiyo soidana nangani khanjai Pusparani and Sadananda film Pijang Marumda Haibirei Bedi Naurem Aduga Maisha film gi Sadananda Haibirei Pranesori Kundrak Pamna Aduga Sari Premita Waikhomna Saritaga Jiten Kumar Naurem Gana Haibirei Premita Waikhomna Aduga Mutum Langlembina Lucy Thoibi Haibirei Pijang Marumda Sadananda Pusparani Sandia Waikhom Masi am takpirei Aduga Langol Jamna Now Amadi and Vidya Lakshmi Lucy Thoibi Haibirei Pusparani Sadananda Thoibi Devi Abe asum lauthorokan sida chumba yaurabra chemcha soniana sufijang marumda aduga Sadananda ga Pusparani ga na takpirei yes atum badum yaure chumba yaure chummi se karambo oiduino Pijang marumgi Sadananda ga Puspani ai tudum Asai collar se mari ra keno suramani ado asai collar sing sin tore se ai amta khangge no namne amta khangde abodi khangba yaura ba ado mayam se live ta lai biriba mayam se loi khangba se kam do buja no khangje koi art pu yamna nungsi biba ngaktani ngasi diamond TV gi listener amadi viewer sing se masina sapsaw brahmani isai lila drama haije akhoi gi khutta thoi po ne ba bo aidi isai se nungti khongdra thadra lairam ne ba sida akhoi ni ngasi host ori ba akhoi ni sina ngasai dagi huji pose khangbo question je ambau yaurak tri ba question mari sukre khangbo yaurak po yari yengzaki gi ado abe kavita sumna khombira ki basing se tajari hoi kari haibininge makhoida asum na pa kun tv re don no sinde ai amane lido gi khawam se sanai na pa ba thoya na sing ma ne so na ta ba ni ai ai ta sa tari ma tum de so am sal ga mi na na haninga leitana thagachari abe kavita basu yamna losu ludaba yamna laisu laida wang ma hangbiram laga bakum khumba han masanan basi aikogi saitagi haninga leitana thagachari ngasigi ahan ba pakhum khumbi khibase Bidi Naurem Pusparani amadi Sadananda Pijang Marumda yam chumna haibirak pani thagachari aduga Sandy Waikhom na sutak pira e sumna bakum bibira e aduga Thoibi Devi na sutak pira e Semsa Sonia na sutak pira e khudima po haninga leitana thagachari Wahidur Rahman na sutak pira e Mota Laima aduga Bidi Naurem na Mandakini mu onkre Mandakini and Sadananda Pijang Marumda haidana Pusparani du summena takpira e aduga Mandakini onkre Bidi Naurem gise ado abe kavita Pusparani ga Sadananda gise sumeko Bidi Naurem sina muk Mandakini mu onkiba audane ko hangjara ise thagachari call to birak tuna saruk yabira magidamak haninga leitana
ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥ ꯄꯤꯖꯔꯤ ꯉꯁꯤꯒꯤ ꯂꯥꯏꯞ ꯆꯠꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕꯁꯤꯡ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥ ꯄꯤꯖꯔꯤ Hello. Hello. Ming leifam haibiu. Good afternoon, Miss Amadisha. I Pemita Waikom Saban Dong. Good afternoon. Isai phajaba ma sakpiduira dialogue tawbiduiro. Say Amoina Salakim Miss. Tathoksi ko adudi. ꯍꯧꯕꯤꯔꯣ Or Matim Consensuality say, I had the body with some Pajab, say, ꯍꯧꯕꯤꯔꯣ Tomato Tamakin. Imagi ibu Hawaii mani Loida kuireda Lakta banangru Imagi ibu Hawaii mani Loida kuireda Uda banangru Kamu salai chana basat kiba warari ima gita jin bhairatha khundang illagi laglo gaba imagi ibu Hawaii mani Missy Matis masam ngangjagi. Wahang se khoi noina hangage yarabo. Yai mi. Wahang se wahang hangjage mayam. Original singer do hangbiyo mi. Soire adudi. ꯑꯗꯨꯝ ꯍꯪꯕꯤꯔꯦ Original singer khangani. cover nataba ma hange tawbani. ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯡꯒꯔꯗ ꯍꯪꯕꯤꯕꯅꯤ Ado nungairaroi. ꯀꯣꯂꯔꯅ ꯍꯪꯕꯤꯔꯕꯅꯤꯅ ꯉꯁꯤꯒꯤ ꯉꯁꯥꯏꯒꯤ ꯁꯛꯄꯤꯈꯤꯕ ꯏꯁꯩꯁꯤꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯡꯒꯔꯗꯨ ꯀꯅꯥꯅꯣ ꯍꯪꯕꯤꯕꯅꯤ ꯌꯥꯝ ꯈꯨꯝꯅꯔꯝꯃꯦ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯇꯥꯕꯤꯔꯤꯀꯣ ꯈꯨꯃꯝ ꯕꯤꯃꯣꯂꯇꯥ ꯗꯦꯕꯤꯅ ꯑꯔꯤꯕꯝ ꯇꯣꯝꯕꯤꯁꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯝ ꯑꯆꯨꯝꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎꯀꯣ Hoi sa hajaraki. ꯑꯔꯤꯕꯝ ꯇꯣꯝꯕꯤꯁꯅ ꯇꯥꯛꯄꯤꯔꯛꯏ ꯈꯨꯃꯝ ꯕꯤꯃꯣꯂꯥꯅ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯁꯥꯄꯝꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯦꯅ ꯇꯥꯛꯄꯤꯔꯛꯏ ꯁꯟꯙ꯭ꯌꯥ ꯋꯥꯏꯈꯣꯝ ꯄꯨꯁꯄꯔꯥꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯥꯛꯄꯤꯔꯛꯏ ꯆꯦ ꯃꯥꯔꯤꯌꯥ ꯃꯦꯝꯁꯥ ꯁꯒꯣꯜꯁꯦꯝ ꯄꯍꯥꯔꯤ ꯇꯥꯛꯄꯤꯔꯛꯏ ꯑꯆꯨꯝꯕ ꯌꯥꯎꯔꯦ ꯊꯥꯡꯖꯝ ꯅꯤꯔꯨꯄꯃꯥ ꯕꯣꯀꯨꯜ ꯃꯈꯣꯡ ꯏꯃꯣ ꯇꯥꯛꯄꯤꯔꯛꯏ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯉꯁꯥꯏꯗꯒꯤ ꯍꯪꯖꯔꯛꯄ ꯃꯌꯥꯝ ꯑꯃꯗ ꯕꯣꯀꯨꯜ ꯃꯈꯣꯡ ꯏꯃꯣ ꯁꯤꯅ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯡꯒꯔꯅꯤ ꯑꯗꯨꯒ ꯀꯚꯔꯗꯗꯤ ꯃꯌꯥꯝ ꯑꯃ ꯁꯛꯈ꯭ꯔꯦ ꯐꯤꯂꯝꯗ ꯐꯥꯎꯕ ꯑꯇꯣꯞꯄ ꯁꯤꯡꯒꯔꯅ ꯁꯛꯑꯒ ꯃꯌꯥꯝ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯁꯤꯡꯒꯔꯁꯤꯗꯤ ꯕꯣꯀꯨꯜ ꯃꯈꯣꯡ ꯏꯃꯣꯁꯤꯅꯤ ꯏꯃꯣꯇꯪ ꯍꯥꯏꯕꯤꯔꯛꯄ ꯆꯪꯈꯣꯜꯕꯤ ꯑꯗꯨꯒ ꯏꯕꯦꯝꯆꯥ ꯁꯥꯄꯝ ꯔꯤꯅꯥ ꯂꯥꯏꯁ Angelina lalambong imo si lale bukod makhong imo oigadamni imo budi chumba do ay ngasai gi sigi wahang se akoi gi atopa mahangba yaeba kaino hai kada film se manipuri matami isai ni hojikti film isai ama film am da hape ba du film aming do hangamaga di hena su Pusparani na sakwa. Nurambasu ye. Ado makata na mayam kano tawbiraktre haidokramnina bukun makhong imo. Ay di kano chat siya nga sagi original se sakpaje hangagadi ming pathokpa ngamaroidra na warubane do. Una tayna na thoe ay nakhalubaduga yam khumbirakte kamay tawramno khangdre mayam se. Kaya miss malakthana ka maijari ko. Sum si say am phajaba say ne koi yan kan am toina thagi ba koina angang yam pi na thagi say de ba ado hojiti ba am cover song on sakto ne re dana ado waju original singer ji mi ne kang khang da mai ta re sum ba yam je ka yam khang ri ge sum ning ba da do sum ai na ngang ja ba hoi thagachari hojik so dum yam khanbi mayam na su dum pam na khanbi ba nungsi ba andagi mama mapa machin kainaraba haitare
macha kainarabi mama kayana isai se dum tatana taningi haibagi dum khanbi ba isai ma khakni ngasigi ahanba pakhum sumna pibi rakibasi thangjim nirupamani mayam thangjim nirupama gi damakta clap to view aduga makhatana pakhum sumna pibi rakibasing busu haininga laitana thagachari call to biroktuna thoram sibu mapung phan birambagi damak haininga laitana Sa ma ni miss ko yu thagachai. thank you mathangi caller made khutongsa pizari luraba wahang kaya amabu yamna laina khumbiriba khudimakpu haininga laitana thagachari mathangi caller amada mu khudongsa pizage hello Good afternoon, sir. Madini good afternoon taram noksari sagi mingle from have you Kaksindagi umani mayang lambang. yam kuire khonjel su taja khidaba haitare saktom su uja khidaba nungai biri ko marup se Nungai ri miss. asi thengnaba yam nungai sigumba program amada saruk yabirakpa sigi nungai basu phongdok sari isai ngangbigadra Taja bane duga live to dik thuina yaw ngam hoi kisu kai ba leite adum asang matam da yawbiu adu karamba wahang puraga lakpiri Ise ma saksa ge tawba. ngangbiu dudi isai matem su nganghoba mayam da su wahang amasu thamauba adai amusu mu khangminaba ko hawbiro Hoi hau jai. Poni ma oina legadaba nongma walibi ajagum mai thung makalam libi leiroi nangi fajaba mafam kaida thirabasu chalo sinjagi jaise ada singa kari film ki no habadu batang mayam da hanjani tawbang singer si dem line thoka do mali adaga film sini mi amna ludu se auzik me amna isai mate matabi khre tabi di isai mate asigi singer du kanano sai sakpa du kanano aduga yaukhiba isai se yaukhiba film du kari film no haina hangbi bani sum patok sarke ko ado wahang ani hangjabani bakum ani mak sumna bebirak pasing da chumbani hana lawjage memsa sagol semna sadananda khitang dakpira I film so hangjabani thangjim nirupamana sadananda hamom dakpira I aduga angang ba kurau mapal sadananda haibirakpa Lina Lais mutum lang lembi sadananda khatang haibirei Premita premita Waikomsu. hasu aduga ichan elangbam madam su sadananda khatang haibirakpa aduga thoibi debina angang ba kurau mapal haiduni spelling se khastang soiraga su thagachari aduga tokpam atona sadananda film inga nonglak haibirei aduga chenkhatkre amita namairakpam sadananda ne haibirakpa singer se aduga ingen getia sadananda memcha sagol sem aduga sandia waikhom angang ba sadananda angang ba kurau haibirei aduga angang ba kurau mapa bidi naurem su sadananda haibirei aduga ningthem khumana sadananda film di leitre Tongbram Susadan dakpira film de haibiraktre aduga Premita Waikom na angang mukurong mapal chumme haibirei aduga angang ba kurau mapan Pinky Waikhom asina chingba mayam ama haibirei aduga achumba pakhum yaukhrabro Oh yaukre sir. karambano Sadanda de angang ba kurang mapan film. khwaidagi yamna pakhum bibi basini sumise film angang ba korong mapal aduga singer sadananda mayam sumna pakhum pibi rakibasing aikoi sate ge haninga leitana thagachari sadananda khatang hairak pasingse pajara roige ngasai pathoki da bana tabda asumba khara laukhatjarake asigi aduga ahanba khumkibado hana yengsi makhadagi Tokyo Meri angang ba kurau mapan sadananda haibirakpa asina chingba adagi yam haibire sadananda di aduga som linthoi angang ba kurau mapan sadananda haibirei dagi bembem thengman kre thabal se chaisak padi loi chumme ba angang ba kurau mapan sadananda joy moirang them aduga langgol jam nanau
and Vidyalakshmi Chumna chumna pakum haibirei aduga Thangjam Nirupama chumna haibirakpa Thokjom Mary Sonia sumna takbirei Ambika K8 sumna pakum bibirei andagi film khatang harakpusu yawi ngasai khwai ahanba oina pakhum pibirakibana Rina Lais ki dong to ma'am clap to view yam chumna haibirei pakum se am sumna bibirei Rina Lais ku thagachari aina so mayam thagachari ngasi gi sumna pakum bibirakiba sing amadi ahan ba tabiriba Rina Lais Diamond TV gi maikai degi haini alaitana thagachari mathangi wahang kya dasu pakum se sumna bibi na basem saraga dumak lebi ko ngasi gi caller haini alaitana thagachari mathangi caller mada khudong sa pisage Pakhum chumdraga su mayam saruk yabiriba khudingmak thagachari Gayatri gari thauba gari lepkhraba male chat yaure Gayatri ngai wa haidana ngasai bi alam mo takbir kibani ngai jere Gayatri yaure e zik pakum khombira o wahang taminasi hello taram nokcheri sagi ming lepham habiu ai gi ming Vidyalakshmi ning Thawjam Purakhongjin dagi Vidyalakshmi Thawjam taram nokcheri karamba wahang puruga lakpiri isai makhak sapjage aduga mai renga bawang hangjake sa hobiro तेरा पानी हराना जगाए खोते हुलीबा मोल पाइना नमोले लुशीरा शिंथरे हाथलीन दोयुंबा हामanja pamuba isai mate to se leijare duga chidigi ahoba isai me aduga film maminga Vidyalakshmi gi se ahalon gi thorom tarani hada kisimde thagachari Hoigi mama hoigumba baba hoigumba yam yauri basingna pakhum chumna khumbirakani haibagi thajabaduma thamjari wahang si anini isai ahoba mek to karino aduga film si karino isai si yaukhiba film si karino haibani animak sumna pakum bibirakpa singda achumbani haina khanjage aramam jamuna walang thagi wangmada su takbir e Premita Waikomna ado isai gi ahoba di takbiraktre khoyom gumna saklotpa Jamuna haidana takpir e singer hangbanate film maming hangjabani film maming Saphabi habirei animak sumna Saphabi chumgain aduga Sandhya Waikhomna su Saphabi me ma haibirakpa aduri me madilale jamuna wagada me malale aduga khoyungumna saklot pa kasagi to loina singer haibirakpa yaure film haibirakpa yaure de isai ahoba pareng haibirakpa yaure mayam aina haijaning bading asai khidi kaino leiba nate akoigi reward leiba sunate aduga wahang se ani lakpani na haitare adum amana simaina pakhum se akoigi khoyungumna saklot ba ga haraga le kanjang asai wahang se hangri se isai ahoba pareng duga film maminga hangkibane ba masi mamuna daviro aduga ngasi ahanba pakhum sumna pibir kibasi mayam sumbra na tobiu Angelina Thoksom khoyum gumna saklot pa Saphabi haidana takpir e hek thangnana ningthem khomanasu khoyum gumna haiga Saphabi takpir e thagachari yam thangnana second khara chena bo soina oramgani ahana kontana basida film maming se khangradi yam laire ba film maming sibu khangagadi aduna film maming ha sida dum khara lai to e hoi call try tawjabada isai sangom lon loina pathai bani adubu sangom pathabagi mamal somda pakum yam lu na thoisini Saigi amana film maming hairakpa amana singer hairakpa amana isai ahoba pareng hairakpa punna saruk yaminare haitare ma'am si adum tari tabirangmani wahang ani hangbane haise aduga akhang base sum khumjalakpane haidi film dumadi khangdre khalaji aho mek to khangin aho mek to ibirakpane na khanjai aduga makha tarako program dadi ani mak wahang ani hangadi wahang ani dugi pakum dumak sumna pakum bibiu thagachari program sibu aduga chumna pakum bibirak pasingi marakta
Habiyo. ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯒꯤꯗꯨꯁꯨ ꯊꯥꯒꯠꯆꯔꯤ Madam Vidya Lakshmi tabak su yam kanna tawbiri marak sida saruk sumu yabiraini program sida hanna thagachari pakhum chumna pibirakhiba singi marakta khumukcham Hemabati chumna haibirakhi aduga Naran Babu Thingbaijam Khoyungumna saglot pa film saphabi ko kangaure dan takbirei andagi thangjam Nirupama chumna haibirakhe thagachari adagi Langoljam Nanau Khoyungumna saglot pa saphabi haibire yam takbirei adum yam kana luba tho oidraba sani ado khudimakpu haninga litana thagachari aduga wahang ani hangbalina wahang ani dogi pakum animak sumna pakum pibibadu thagachari mathangi caller amada khudongsa pizari Hello Good evening Samrini Taramna ukchari Gawadagi itani langi Madam Ichan su yobire isai tawbiduira Madam dialogue tawbiduira Isai aina tawjarage miss Hoi hawbiro Aigi Liladagi aina tawjarage Mana pulla pamuda Yadi glamba sigla changu Miss asigi isai sigi ahobaga Lilagi naminda wahang anini mayamda hangjari basi isai hojitabi khriba isai matek tugi ahoba mayek tuga lila dugi maming siga mayam khumbiba hobe yare Yam laibani aigi sigi yam lai basi pa khumdem da khumaktre Lapsat pabiba mali nokpiri sinade punsi Sandhya ngai khini aduga punsi kaithel pam khidre isai di am tele na saibi Thoksom Mary isai do yam teli na pir thaumai wari loidri bemem kon thokjam na punsi thaumai wari loidri Gayatri Angkhom amukan hang biota dre mesar na takpirei ado mayam sumna pakhum khumba yawra bro hojik lai sida Yaure oh yawra Wari loidre hoi sumna Wari Ito consider wari loidri ming do khangbi ho bro sumna pakhum bebi rakibado bem kon thau Bembem konthau jamgi punsi thaumai ha koina uzabada bembem ni hanba mali bembem konthau jamna punsi thaumai aduga lila mamingna wari loidri na takpirei thagachari bembem konthau jam pau sumna pakhum bebi rakpa aduga Amita namairak pangi punsi Sandhya ngai khini lila isai mek se harak pakan da khajik khajik ti adum chenarap le adorgasu chenaragasu khange na lei laure ko khoina haidi mayek chena badu di gasu natte ba thagachari Madam Ichan saruk yabiba thagachari tharomsi yamna mapung phan biye khoina khanjaru boga laibiri viewer masinga adagi tawiraiba call ka si taroidra na khalubani adumpu yamna toina dum tawirei thagachari mathangi caller amada khutongja pizari hello taram noksari sagi ming lepham habiu sarai ming romen tongbram ai lepham na govindra gamde taram noksari ngasi karamba wahang purga lakpiri ai sei matiem saksa ge aduga ai wang hangjarake hoi hobi ya ko sa hobiro toina lakhi aina nanga unaba laikai duda tumin yengki nangu yengchina da samit yengdina nangna aigi thawai ni nangna aigi punchi ni toina lakhi nangu nanga unaba laikai duda
tumin yengki nangbu yengsinada samet yengsina sa sigi sai banu pa se sigi min khangjaning singer se singer se sai Topa wahang amta kaungnaramani mayam kaungnaramani adom ta ningsing se hojiki sai se yam maming chatkiba yam ngamnakiba sai ni all india de de pu boigibani hamom berlin haibire duga parneshwari khundrakpam dagi topa maton dagi hamom berlin premita waikhom ningthem chapam dagi Sanathoi Longjam Swami Kumar takpire villa ngakpigani Kumarani Langbam Dinesh takpire Komuksam Hemabati Berlin takpire Thangjam Nirupama Hamom Berlin takpire Finki Waikhom Berlin takpire Athoi Berlin takpire Isan Alangmum Su Hamom Berlin ngata ngaikre adu yam sume bem konthojam khangamoido malaga sumaina yam kuire bisene kari phobige yam nungaje la chata le yam puno ko ansar sumna pa kompibiro ke dang taina thagat yam tu phau ba se ade ngasai gi hujikan kanam ngangdrabi isaini radio da su pak na ta ba su phangdraba adum sandoktraba adubu isai sigi magun handri hai tare aina masi isai je pharaga laibene ko sei changmina se changna se da sakena ado ngasi mati ma khodon tamja hoi full di hoju pawa saktri ba ko sakse isi sana si program sin midang da dum khara toina tawbani da soidina call tawbiu soina fangani ai phone bu phanga de adum isai sakse ai isai je pamjabani hoi thagachari mota leima aduga tomba nongmai them pakhum chumna bibi rakhiba singda achom linthoi aduga damayai robin waheng chumna haibirei aduga ambika ke ais langoljam nanau chumna haibirei aduga na mathang da di miss ai khwaidagi myamna khangoi jaba ai program tawdene ko mathang oina se hoi thoibi devi ibem chalai maten tha thamjare mesin thagachari call tawbiroktuna thorom sipom pung phan mirambegi damak haininga letena thagachari masagi tumi leramaga su khanga kandadi dum chen thorei lanchen bi porom pat balin hai bi matam loiga tawre mayam call tawbiraklo mathangi caller mata kudongsa pizari hello dialogue ko tawk to mal he taram noksari akha arau tawre sir miss amadi miss ani bo ha ma ta ikai kum na bo chari thagachari phone tawjari bai se kongwal dagi thangjam ni rupama live sa telebi basini ko mane ngasai sum mayam gi pakhum piramaga ai gi mu khangalurage iti amuk lak piram ni do ado isai tawbiduiro kana dum madam su isai amma sanjake adu mari leinaba question oina hanjarage si se dialogue ti yaw dre dialogue se yaw dre dialogue se kaya haitabo thagachari haubiro ngam jaba ai gi piran se poduna Chachibani lamjau khonna malangba si isai se singer se kanano aduga singing baje ga hanjarage hojik mayamna tabi khribai sai matek tugi singer kanano aduga lyrics kanano hambibani top pa ngasai ngai tawrokbadagi top hai tare madam nirupama gi sina wahang anini makak sumna pibirak pasing ko sumne na lawjaba ngamjaroi lyrics kanano singer kanano hangbibani pathok sarake mayam chumbalan badi khangde mayam khumbirai mandakini khumbasingda premesori khundrakbam sanathoi longjam athoi soraisam rina lais b alangbam vidyalakshmi ningthaujam sama haikrizum khurumjari dakpirakpani aduga question se ani ni singer siga lyrics siga say make iba siga say sakpi siga kanano na hangbibani
Singer pudi chumba yaure. Lyrics tem to yaw draba male. Chumba su yaure ado khang du se ngasai gi isai sa kanda koi saireng ba hang bi de ise saireng ba hang tu se koi gi madam sina saireng ba se khang dana hang pa yaroi dui ne ba simaina madam gumba manga tara thogla agadi saireng ba gi magun se kyam hengala kane abo Lyrics kumba ma di yauri some bring minasi bi alangam na ibadi nang hodre Mangol jauna ibani na takpira I chumbra Chumme nong thongbam mangol jaw ibira ga dinu ai da mangol jaw ko jam la yaba ka hoi ada saireng ba di mangol jaw ko bodi adum oiro jiya adu ka sai magi yumnak to adu danga hapira ga di mapung pha ga ni hoi adubu saireng ba di mangol jaw ko ba to pa laita bani na adu lo wi ko chumme lor si bi alangmom congratulations thagachari Masai mada kini di kumbira kibane duga iba nang hoda bagini. Oh, atum bapa kum bibira pa bi elangbam hani ali tina thagachari. Thagachari. Sir, amadi meet thamjare. Thagachari. Mathangi kodar mada khudong sa pizari. Hello. Hello, Miss Puspa Amadi, Sarabo, and you can take in Hosari. Taram Noxeri. I give me in Ken Kuman, Kawana Marathon. Koi ibung sunga sadegi chata yaubiram bani haujikti mayam da ibung isu kai gumbam di tahal lage no changbira bani karino ibung na lanthok biduise Isai na ken kan tawjare. Ngasai pakum khumbadi yaw khibro. Oh, yawi ibung se ado isai mate ama sakpir ani adu mai le na bo hang bidui ni mayam sem saraga le biu ngasai degi live chat yawi bani na kaisu yam kan live ha ka dau man de mayam be careful hawiro Nupi mayum to ina satpan nupa Sigi isai jigina sai sak pasna kanano kitang makha sathabiro ibu makha ka chitang jathabiro Nupi mayum to ina satpan Ano ikom sala yam no aitre hoi amdang semjara ke sat bring biu Nupi mayum to ina satpan Nupi mayum gi ni gati yam na sana jai adubu yuki mi sinadi mit yam na nai sai jigina sai sakpana kana no do chairing bagana kana no do habiro ai di khangjare mayam sem kombibi yare wahang ani ni hangjari basi pakum ani maksum na pakum bibiu Sairing baga, sai sak singer baga. kanano lyrics kanano hangbani patok serke ibem sa sapam na kongkham bir kumar akpira I aduga pakum amadi khumbiraktre bi alangmom na bir kumar kha khumbira I sama haikrizam na khunjoi kumar lyrics di khangdre haibira I ai madi khangjai masi madi lyrics su kaisu naran babu thingbai jam ise busu hai da me ai na bir kumar takpira I bir kumar di am takpira I umarani mayanglambam masi madi sumi ko sai sak baji chume ba hello hoi Premanda sa madi sumi aduga lyrics ti irakada umandre oh ibi aure banan lan begini spelling soy begini asumam di aure thokchong ibem me sa sapam gi comment ubebra sir jai hoi kongkham bir kumar dakpire duga laisram nabke sor haidoi ni maise laisam na haga bi wale masi sumi ko masi mde ju khangjai ibem sa sapam na yam sumna pakhom bebira I akoi sara bon nei sai sigi maram da yam khangi se kamai to bono kari wari lebno hapeta smai to bani oza sina ibiba laisam na bake sorsi ekoi nung yam tahan bada yam na faba dugum da oza duni mana ibibane ba adu mana iba wari larik amukha ina patok sakre sumi haina lobibra lali haina lobibra haidana adugi maraktagi yawba isai oina onthokiba adugumba sarukne aduna nei khangjari se thagachari memcha sagol sem bir kumar kongkham haibirakpa
aduga maraktasu dum chumna dum haibirakpa yawi Ambika ke ais chumna dum haibirakpa aduga Premananda athokpam adum chumna atai saireng badi haibiraktre Laisramnaba Kishore yamna maming chatpa haitare ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯈꯕꯔꯗ ꯌꯥꯝ ꯇꯣꯏꯅ ꯎꯕꯤꯔꯝꯒꯅꯤ ꯑꯣꯖꯥꯅꯕ ꯀꯦꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅꯕ ꯀꯦꯁꯣꯔ ꯂꯥꯏꯁꯝꯅꯕ ꯀꯦꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯞꯄꯗꯨꯅꯤ ꯑꯗꯣ ꯑꯣꯖꯥꯁꯦ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯍꯧꯔꯦ ahal oire hojikti ꯆꯠꯄꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯍꯧꯔꯦ ꯑꯣꯖꯥꯁꯤꯅ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤ ꯑꯃ ꯄꯥꯊꯣꯛꯆꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯗ ꯎꯕꯗ ꯑꯩꯅ ꯃꯁꯤꯃꯗꯤ ꯁꯣꯏꯅ ꯄꯥꯊꯣꯛꯑꯝꯃꯒꯦ ꯍꯥꯏꯗꯅ ꯑꯣꯖꯥꯁꯤꯅ ꯂꯩꯔꯤꯉꯩꯗꯁꯨ ꯇꯥꯖꯍꯧꯅꯕ ꯍꯥꯏꯗꯅ ꯄꯥꯊꯣꯛꯆꯈꯤꯕꯅꯤ ꯃꯌꯥꯝꯗ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯟꯅꯒꯤ ꯗꯥꯏꯃꯟ ꯑꯣꯏꯔꯤꯉꯩꯗꯁꯨ ꯁꯟꯗꯣꯛꯆꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯁꯔꯆ ꯇꯧꯕꯤꯌꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯂꯥꯜꯂꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯝ ꯁꯔꯆ ꯇꯧꯕꯗ ꯐꯪꯒꯅꯤ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯇꯥꯍꯟꯖꯅꯤꯡꯉꯤ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯨ thagachari ibung Ningthem Khuman wahang phajaba ma isai su kai su ai gu puna khangminare mayam paukumsi amakaktani sumna paukum bibirakrise ado haninga leitana thagachari masigi mathangi call lokachari mathangi call sina aroi boy jageng asigi oina stage vision gi mayam aroi ba caller sigi amuk mayam puna taminarasi hello Hello, good afternoon, sir and Miss. Good afternoon, Taram Nokchari. Yam thengeng asidi madam se. Thengeng asai sum taaraga leiba. Dang yahugi ne yaushe leijan. Madam mayam su khangna ba isage ming lefam dum tang haibiu. Sa top teli thongam bini thojak. Taram Nokchari ngasi karamba wahang puraga lakpiri. Maruna aidi sara ma Miss ani do in hangjage wangsi. Ai sana kisi mawang mayam da dum hangse mayam da hangre ne saro je dum kumbiro ha adudi simai torse akoina khangbo raga dia bo khoi gi madam gi kaino se wahang hanga kanda mayam da haidokpadi yadre khoi lona sonda khumma se hangbiro o khoi ready leizare hoi hoi sir sei oina matiem tang check check Athapad kauraganu layandare miram sida thotla bilaina gumbi waraganu lagle ai athapad kauraganu Lengam dari miram sida Lengam dari miram sida Saya dah apa question ni dah hang jadi hangbiyo sudah happy roy nak hang jadi tu koi di khang jare ada kita saat aku makna bani alai bang yam nungai mayam noin khumala sira ado mayam dana ama mukhuma sira hanga sira khoni noin onjalaga asai gi isai sigi kari ai tare isai sigi singer di jarage marang them singer di dum khangane boko ado mayam da laksage akoi gi madam aingbi gi mahut sinjaraga isai sigi sairengba yam maming chatpa aiba magi sai ni madam aingbi habante ko ai thongambi sorry khonjel se happy manage to we ma'am khumba hobe yare se sigi lyrics kanano brangthim tiken chumme aina su khumjakre bi alangum takbir e ningthem sapam takbir e Gayatri sumnaba khumbi bi brangthim tiken ngata ngai re ado lyrics kanano dan ka takbir u makadi takta khatjang khala yenge sida di yaudre do ahan base ningthem khumanna khumbirakpa mali marangthim tiken thangjam kora na takbir e si lale thangjam kora sidi lale duga tiken chummi Rina Lais Moirangthem tiken Thangjam Nirupama duga Damayai Tikendra haibirakpa Umarani Mayang Lambam aduga Maibam Maimu haibirakpa su yauri Moirangthem tiken Naran Babu Thingbai Jam adagi kaka Samarendra su
Tikendra haibirei Athoi Shoraisham Tikendra jitna sakpani na so haibirei Abe Kavitana aduga Tombina Mairakpam loina Angelina Thokchom Ibem Chasapam Gayatri Yangkhom B Elangbam Ningthem Chapam Bembem Konthaujam Bembem Konthaujam mi se chum dawba male tiken samjalaga loina medhajit haibire ado saireng ba haina gap amam tang panbira amadi nungai dawni tiken na sakpani aduga ningthaukhongjam medhajit na saireng ba oiduini Thokchom Mary Moirangthem tiken haibirakpa Bi Elangbam se anaubada John Elangbam na sum haibire aduga Sana Thoilongjam Ningthem Khumana Medhajitna Chummen haibire chumme Ningthaukhongjam Medhajitna saireng bani Yaifa Leisangthemna Ningthaukhongjam Medhajit haibire mamangda answer PB Krabara saireng ba khatang takpire o saireng ba se koina mo hangbani ko aduna haibirak pa mali yam chumme aduga Thangjam Nirupama Medhajit haibirak pa mutum Langlembi Medhajit mutum Promila Chanu Medhajit haibire duga Ambika ke Aisna su Medhajit Gayatri Yangkhom mayam simain tawdana ngasigi aroiba caller aduga akhoi satigi wang amasu sem saraga leizari hanaga di sem sabanate hauji sum kodakta makhalakpa ma adum mayam da hangjage thagachari akhoi gi madam thongambi kari haibi ningi loisilakpasida loisilakpase suguma program je dum toy na tawsi yam nungaijani na jani hoi ado mayam saruk yabiriba mayam aduga call phangaudabu su mayam am leirangani ado film phajaba su haidi ngasai gi akhoi gi maminga lotla tawgibai matang do dialogue ka khatanga sana ga tawdi hena sum nungai duine ba program se ko adi mathangdi dialogue oina haibri ngake adum irai lai bane adi ngasai dialogue to wahai do phado loire aduga dum chumna dum tawsan bira loire acting yaudui nate ba wahai du tang tabada dum adudi adu film gi balan tawgibduni soman tawgibduni ningjing akduni kamlan tawgibduni na adu su yengminase thagachari call to biraktuna thagachari biramagi damok haini thagachari adu aroi base isai ro dialogue lo tawdise mayam isai mate ma saksage aduga mari leina ba wahang hangjage ngasigi oirandi caller singdagi loisna ba yathang nizage aduga mathangi lakada Wednesday amada soidina saruk yabiu ngasigi oirandi call to biraktana ba haijari Laukhochadre caller ama budi call lakpirame dubu waro biroi akoina aroi boina laukthoksakhre matam su laitre aduna akoi sar abodagi sei mate ma mungang halaga mayam daroi bisi wahang amdang thamjage haubisigo Oi kragani nomadi kanagumba magi yembadingam loy imit sina miku madula pada kalubada khangam dare phong tabanung siba lona thupna tham jaba isai sigi laiba ma tawre si kamai tai jana nate isai sigi second antra gi ni aduga ahamba antra dugi aidi ahaubo style gi ahaubo du nate aduga maraki antra gi maraki ahaubo du haibiyo aduga isai sigi film do haibiyo isai si yauke film do hangjari bo hangsi isai dugi ahaubo pareng nate isai da stanza ahum sui maraki stanza do agi ahaubo do haibiyo aduga aroi bagi du na ina secretary du na ahauba oina loin haibirakpa mali ahauba mek to hangjaba nate isai si stanza ahum thong leibani adugi stanza ahum dugi maraki aina secretary duna last ki duni second gi do isai gi lon dana ahan bagi do ani subagi aina hangjari se first antra kawi aina secretary duna second antra gi ahauba duni ado ahauba isne stay kawi ado first antra gi ahauba do mayam na khangnaba haragana
Pregam ahum duda marakido. Film mamingani saisakpadi hangdeko. Film maminga. Film maming siga. Asagi isai ahobuduga. Ahobusiga. Masimdi khangdo mandre. Khara luna thokpudo. Khangdui neba mayamse isai sim saklo haragadi huji laibiriba mayamse marakta soidana maki ngangba ngamba ma adum songthorakaneba adubu khanghogdana mayadagi chatlauna lisala tawbonina nghaktang sum confused atpado sumbadi yaure aduga pakhum se animak sumda bayani amakak sumda bibirakba animak chumba me yaure Rina Lais tagachari Thazabagi wangmada Thazabagi wangmada film gi aduga ani suba Afasan Tragi langtak na le thamo langtak na halle thamo leita handre pupning yam sumna kombir Rina Lais hani ngai tana thagachari thazabagi wangmada film sidagi okay na maksamna ibani aduga bebem ko thozamna su surpan bani aduga keno na sakpi bani Ranbir Thongna na sakpi bani langtak na halle thamoi haibirei bebem ko thozamna su aduga damaya ina su ngasai makok tadi ayamna loi haigramneba saigi isaigi mu pergap se ungla kan sida mu mayam se mu pakhum pire ineba ani thong ne ekta Ranbir Thongna adu makhol thokta adu loi hai loi gramne mayamna ani mak su basidi langtak na halle sida sumbam su yaogreba Gayatri Engkhomna langtak na halle thamoi na marakta khombi ki simasu summe duga sidai sida film aming dunga hapsa madi pura exact oigadabane bako kana dadra su taramgani khanna na su haibiri yamna fazaba matam amagi isai ni aduna soiduna khangbiramgani khalaga hangjabani isai si sakbiramo hairi ne adu isai si di mathangi tong hayeng su live chat program adum leijari adagi isai sakna si program sing leire da oina mapung oina sahanjarage ngasi si di wahang khaktagi ni aduna adune da penthok piu Sar isai phau di fazai he sangna sakpatani hai inau thoksomna thagacheri hobogi de ide first and trasu sa second trasu sa bani na hobi matik sa di loire bako hoi makhol di thokta hai khare na sol pigna hai ningba Kana tadravasu taram gani khanna nang nadi makholi thokta hai khare Say si mapung bharam mani na khanjare last and trasa khre duga second first and trasa khre duga ahoba stay dun hojik se mapung bhare na khanjare aigidi sei toraroi mathangi mayam kaubiranu mathangi case price thamjagani aduga wahang aikoina sem chajarakani maramdi kaigino hai kanda mayam gidi mayamna purakpado amane hekta khumjalaga haidi price to tanarakpani na boko adum mai naknaba masen nang adu khumo nang adu hairo aisi hangage hainarakpasu haidi khandabadi yade fataba hana khangadabani thabak matau kanda duna mayamna tawbira kanda khoina price pibadu madi nungaijadre aduna aikoina wahang si semjaraga mayamda mamangai dauna audio matek khudol tamjaraga tahajage duga mayam semjara oi aduna mayam sedum saruk yabiu sidi ahan akon tanarakadaba pot oibanina akoi question ahum chumbada winner akoigi price chaunga gi id 500 koigi case price pijage mayam kaubiranu pesagidi yam sabanate adu mayam gisum interest dani tawjari bse do sanjit laisram na matak piri aroibo oina miss pasbrani na ngarang sakni hairam do sakpiro mo ngarang yi wari musuleyo male agachari isai sanasi program mayam malairi isai sanasi program mayam malairi koi numidang su anambana isai sanasi program se tawbani aduguma timing da koi anchor ojari ba koi isai matem angjage aduga hojik angjakri bisai dudi wahang sigi makha sathabu oina mayam nungaina ba haidana hapsabani Thagachari habirakpa Surjit Laisram mathangi khudong saba amada aigi day taba numit amda hai tare sei sakna si natraga live chat program sigumba lei sing si doina khudol tamjage thagachari ado aigi oina di mathangi wahang se dialogue oina lokhajarake mayam sem sabiramo Pusparani na karamba dialogue torakadage haibdo aduga film dagi lokhajaba dialogue ama
ꯊꯝꯃꯀꯥꯟꯗ ꯑꯩꯅ ꯗꯥꯏꯂꯣꯒꯁꯦ ꯇꯧꯖꯔꯀꯥꯟꯗ ꯃꯌꯥꯝꯗ ꯋꯥꯍꯪ ꯍꯪꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯋꯦꯗꯅꯁꯗꯦ ꯁ꯭ꯄꯤꯁꯦꯜ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯦꯝ ꯁꯥꯕꯤꯔꯝꯃꯣ ꯄꯥꯎꯈꯨꯝ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅꯅ ꯍꯌꯦꯡꯒꯤ ꯂꯥꯏꯞ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯩꯁꯛꯄꯁꯤꯡꯒꯤ ꯏꯁꯩ ꯈꯟꯕꯒꯤ ꯇꯥꯟꯅꯒꯗꯕ ꯂꯝꯖꯦꯟꯁꯤꯗꯁꯨ ꯃꯌꯥꯝ ꯂꯝꯖꯦꯟ ꯌꯥꯎꯃꯤꯟꯅꯁꯤ ꯏꯁꯩ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯇꯥꯃꯤꯟꯅꯁꯤ ꯄꯨꯟꯅ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯦꯗꯅꯁꯗꯦ ꯁ꯭ꯄꯤꯁꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯑꯕꯣꯅꯤꯡꯉꯣꯝꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯈꯣꯡꯂꯤ ꯕꯤꯁꯦꯛꯅꯥꯎ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯈꯣꯡꯂꯤ ꯕꯤꯁꯦꯛꯅꯥꯎ ꯑꯩꯒꯨꯝꯅ ꯏꯁꯥꯅꯧ ꯀꯥꯏꯅꯕꯒꯤ ꯁꯦꯠꯅ ꯈꯥꯏꯅ ꯃꯤꯀꯞꯂꯥ ꯑꯩꯒꯨꯝꯅ ꯏꯁꯥꯅꯧ ꯀꯥꯏꯅꯕꯒꯤ ꯁꯦꯠꯅ ꯈꯥꯏꯅ ꯃꯤꯀꯞꯂꯥ ꯁꯦꯠꯅ ꯈꯥꯏꯅ ꯃꯤꯀꯞꯂꯥ